United Naga Council UNC gi sentiment Ekai Khumnaba ka loinana lamdam asida nungsi chanana leibagi phibam kaihandanabani hairaduna hayeng pangthoknaba thorang World Indigenous Peoples Day lisingani kunmanga asida pangthoknabagi achoba thodang lawkhiba Indigenous Peoples Forum Manipur IPFM gi President Ashang Kasar Pham Thadokhre Maki Firep asiga mari leindana miyamda wakal tanadaba amasung yenaba thoktanaba Thadorakhiba appeal tawbagi cherol amada Assam gi Guwahati da headquarter oiba North East Indigenous Peoples Forum gi meeting makhada Manipur chapter oidiba Indigenous Peoples Forum Manipur na sinduna World Indigenous Peoples Day lisingani kunmanga gi palan thoram asi pangthokadabani thoram asi state asigi Indigenous people bu malim gi thakta hena masak taknanabagi wakalon ga loindana pangthokadabani IPFM na safunglakpadagi ngasi fawba state asigi Indigenous people gidamak thabak thoram kaya pangthoktuna lakli amadi maduda United Naga Council UNC na ayat papirakhiba leite masigi mathakta North East ki atopa state singda pangthokpa World Indigenous Peoples Day gi thoram singda forum asina saruk yaraga lakli adubu thoram pangthokadaba khajikta ngairaba matamda UNC na athingba thamduna naga singbu thoram asida saruk yabi yaroi haina akanma wafam thamlakliba asi laibak thibani kumja lisingani kunga mari gi loirakpa saruktagi hauna thoram asi pangthoknaba pauche singi kuthangda miyamda Kangan Krabani Amadi, Atopa State Singdagi delegate Kia register Toduna Lairabani. Karigumba Mangzongana UNC na Makogi Aningba Pamba Fongdok Lamba Tarabadi, Thoram Asi Pangtoktana Bahona Basuyai, Adubu Matam Kazik Tangairba Matamda Ayat Apan Amadi Ating Pirak Pasina, Tamoy Sokna Nungai Handre, Maramaduna UNC sentiment Ekai Khumnaba Loinana, Lamdam Asida Nungshi Chanana Labagi Fibam, Kaihandanaba IPFM gi President Pham Asi Thadokhre. Miyam nazo IPFM na paikalakliba khongthang asi khangbibaga loinana wakhal tanadaba fibam thokan bigano